Ngasi phongkiba tongan-tonganba pausising amadi social mediadagi lokhatjaba pausingi update pijari ahanbada muroiba pau. Churachandpurgi Jaujang tekta sakhangdaba singna nongmai kapsilakpada kuki ani sire ama sokle. National School Games saruk yaba lakhiba Rajasthangi mahiroi singna hankibagi lambida sakhangdaba kulai paiba singna gun point da detain tawkiba amadi ayawa paisa monkibagi thawangbu Kuki National Organization amasung United People's Front na condemn tawrakli. Rishikantagi asiba hakchang lodringaida kaithen manbida kuki macha anina maitei amasu pharaga punaba tawramle. Thadau NP Manipur Kokomi Amuko AT amasung Fox ki apunba mifamna terrorism ki mayokta lepnaba warep lokre. January 13 ki mamangda miyamgi lengak leigani hairambadu langadori February gi ahanba chayolda lengak laklagani haina panari lusingbadi khangdri. Susindrona Thugairam le hairiba classroom school leitraba mafamda lana chajilamba classroom ni haina school management committee na phongdoragli. Jammu and Kashmir da accident thokpada Bharat ki lanmi tara lekhidre taramathoi hena sokle. KNO na Rishikanta makhoina hatpa nate hairabasu khangde haiba yaroi. Chanarui singdagi sel munbada chenabani haiba kuki ani fare. Sarkarna Rishikantagi ex Gracia oina lupa laktara piragani laukthokre asiba hakchang laukhiroi JAC gi warepna aroiba oigani haina imung manungna phongdoragli. Operation sing chathakre thoksaraktrabadi merger agreement chanararoi hairakpa yai haina fesokna phongdoragli. Jiribamdagi Imphal phawba rail lambi sembagi chada humbudra thoi loisilakle kumjalisingani kunnipal da Imphal phawba mapung phana rail lambi semba loisinaba pandam thamli. Abu Dhabi da US, Russia amasung Ukraine gi lusingbasing wari sanagadori. President, Vice President amasung Prime Minister na Netaji Subhash Chandra Bose na lauramba thaudang singtharakli. Adomna haujik yengbiriba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani. Channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana haujik pausing amuk sandokna pijari haukiba January tarik 12 gi numidang wairam tingkaidagi sadar chatpagi lambida Jaujang tek ki khoirom mayada masak khangdaba kharana kuki sing lakpa ubada khanghaudana nongmai kapsilakpada kuki ani sire amana sathina sokle hairi makhataba pau ngaiminaba tari. Manipurna yumbu oiduna pangthokiba humpumapal suba National School Games da saruk yaba lakiba Rajasthan gi Wushu teamna hankibagi lambida Kangpokpi district ki mafam amada khulai paiba sakhangdaba singna detain tawkiba amadi ayawba gun point da paisa sing lokibagi thawangbu Kuki National Organization amasung UPF na tawkiba leite haina akanba mongda condemn tawrakpaga loinana thawdok adubu nungaitaba phongdorakli. Nupi mayumdagi phara pukraba matungda mihathina hatok phikraba mayang lambam Rishikanta gi asiba hakchang imung manungna loksillo haiba yadana leiringai chairak asida ngarang nongsup kaithel manbida kuki macha anina post office da thabak tawba maitei ama pharaga punaba honaramle hairi mafam adudagi phangba pauna hai ngarang numidang wairam pung 5 rom tabada masak khangdaba gari macha tongduna lakpa kuki anina laisram ibohol koba leikai adumaktada leiba miyoi ama sathina kihankhibaga loinana singthakta wari sarusi haina khudang pairaga chingnanaba thaurang tawrakhi adubu ibohalna yakide yamna kanna yanarakwadagi makhoi ani mafam adu thadoklaga chatkhi wathok oirakpadagi mathang hangnarubada kuki macha ani nate ahumni makhoi CRPM na faraba matungda warak watemlaga khulgi sipta sinakre hairi. Kuki terrorist singna mayang lambam Rishikanta bu Churachandpur da tamthina hatkraba matungda Thadau NP Manipur team Coordinating Committee on Manipur Integrity Kokomi All Manipur United Clubs Organization Amuko Arambai Tengol AT amasung Federation of Civil Society Organization Fox ki lusingba singna saruk yaduna ngarang nongthil Imphal da mifam ama pangthoktuna terrorism gi mayokda amato oina lepnaba amadi Manipur da ingtapa puraknaba hona minanabagi achetpa warep lokre hairi Thadau NP
Manipurna Thadorokpa Chirol Amada Ngarang Nungtil Imphal da Pangthokiba Thado-Inpi Manipur amasung lamdam asigi civil society organization singi apunba mifam aduna Manipur gi integrity unity amadi progress ki thabak singda singna duna satharakpa terrorism gi thawong singi mayokta punna leminanaba haina amuk hanna amata oina warep lawminaki hairi Chirol asina makhatana haukiba chahi anisida community marakta wakhan taminaba amadi amana amabu mateng pangnabadagi Ngasidi Thadau community gi miyosing Valley da ningtamna chaningba mafamda chatuna akiba amata leitana leiba ngamle haibaga loinana Thadau NP Manipur gi maikaidagi Thadau amasung maitei anigi marakta makhatana nungsi chanana amana amabu mateng pinaduna hingminnana basu apil torokli loinana Thadau community gi miyosingna isagi asengba identity hak leinaba amadi kuki singi aranba agenda sing matam pumbada reject taunaba wafamsu thamlakli amoromda Churachandpur gi tuibongda leiba masagi nupi gi mayumdagi phaduna pukhraga mayang lamap resikantabu nongmaina kaptuna hatkiba thawong Thadau NP Manipurna akanba mongda kandem tawrakli mayang lamap resikanta na tuibongda leiba mahaki nupi Sinu Haukip ki yumda lakhiba adu mafam aduda operate tawriba kuki national organization KNO amadi local village authority gi ayaba mangjongna lauraga chatkibani haiba wafamsu thamlakli Machin maya khara yangba BJP gi MLA khara na lebak asigi Republic Day gi numit mangoi nana anoba lengak ama Manipur da leiragani haina social media singda phongdokibadu aranba oigadori adumakpu February gi ahanba chayol phawbadadi anoba lengak ama soidana leiragani haina MLA singna panari Manipur da popular government ama karamba matamda semgadagi haibagi matangda MLA amatana chapchana haiba ngamde khangbasu ngamde makhoi gi wakhalna sagatlaga panghaida haiba oina tawri pofamna amasung tangai fadaba kharadagi Popular Government amadi Thenglabada February gi tara fawbugi mamangda leitabadi yaroidori masina kadai fawba chunggadage haibadu khangba ngamdragasu tha asigi kul nipal dagi haugadoriba parliament ki budget session da Manipur gi budget puthokadra natraga Popular Government amada sinaramgadra haiba adusu lengak lehenbagi chapchaba mong amadi khangba ngamgani haina panari anoba lengak ama semlakpada kanana lusinggadage haiba haujiksu kana amatana khangba ngamde adumakpu lusingba oigani haina thajaba MLA singdi adumak lei makoi adudi hanagi chief minister Nongthombam Biren Manipur Legislative Assembly gi Speaker T.H. Satya Brata Thongju AC gi MLA Thongam Biswajit Singjamai AC gi MLA Yumnam Khemchan amasung Nambol AC gi MLA Thongnaujam Basanta Kumar ne Manipur Legislative Assembly da BJP gi MLA Kuntra Taret leiri hariba MLA Kuntra Taret asi state asi gi chief minister oinabagi qualify oiraba ngaktani chief minister oiraba yai haina makhoi masa masana pajariba makhoi kharasi nataba icham chamna MLA oina leiriba amadagi hekta chief minister haplakpasu yana leiri masimak handakta Delhi Legislative Assembly da chief minister oinaba mayam ama tanaruraga kainathangda icham chamba MLA nupi ama chief minister oina khalakhiba aduni maduda MLA amatana yaningde haiba ngamkhide masimak BJP na state amagi chief minister khanbagi culture ni hariba culture asi Manipur da su adumak torokpa yai makoina khalakpa luchingba adu yaningde haiba MLA amatana yetpa yaroi masisu BJP gi chanabi amani masina taklibadi luchingba oigadoriba misak adu center gi luchingba singna apamba ama hekta ohelakani madu hojik kanana ohengadagi haiba yamna kanna yenglamkhigani khanaramkhigani marak asida Kukizo community dagi lakpa MLA taret ki manungda ahum natraga ani cabinet minister piraba yai haina panari chahi amarom PR thamlaba fawbada Kuki MLA sing minister haptaba haibasi fajadaba mayon ama leibana center gi luchingba singna thausil ama semlakhigani launari Kurai Kendra gi MLA Susindro na Thugairamle hairiba classroom adu school leitraba mafamda lana chajillamba classroom ni education department na piba Kurai Haikurmakong Junior High School gi campus da classroom asi athuba matamda sabiduna mahiroi singi punsi kanbiyo haina school asigi management committee gi maikidagi taksilakli Kurai Haikurmakong Gandhi Memorial School la leiramba mafamda pangthokpa paugi mifam amada management committee asigi convener Samyamna hai Kurai Haikurmakong Junior High School da tamliba mahiroi singi yengbiraga amadi school asi muttanaba leiriba chayetnaba sing MLA na warusin puraktuna athuba matamda mafam chana classroom ani asi saduna mahausagum school asi chalai hanbiyu Kurai Haikurmakong da nakna leiramba school ahum Kurai Haikurmakong Gandhi Memorial School
Khurai Haikurumakong Primary School amadi Khurai Haikurumakong Junior High School kumja lising ani kunmapalda Education Age Commissioner na thokiba order amagi matung ina Khurai Haikurumakong Junior High School da pusinkhibani haiki mahana makhata high school ahum asi pusinkraba matung mathok taba classroom ani asi Junior High School da sananaba department na khangalakibani Adobo Friends Union Club amadi Konsam Laikai Maira Paibina School asigi lampakta saba yaroi haina athingba piduna lakibani chayetnaba lakwadagi MLA Susindrona Masayauna School Authority Management Committee amadi club ki thongmising punna wari chanaduna department na piba maphamda school asi sananaba khangalamkhiba leina sizinnadraba primary school asigi campus da lana sajinkhibani junior high school asida tamliba mahiru singi yenglaga amadi school asi muttanaba chayetnaba Sing asi MLA na warisin puraktuna athuba matamda mafam chana classroom ani asi saduna mahosagum school asi chalai hanbiu haina phongdorakli Yamna nungaitaba thaudok amada Jammu and Kashmir gi Doda district ta lambi gi khudongthiba thaudok amada Bharat ki lanmi personnel tara laikhidre tarama thoina asok apan nangle hairi thaudok asi Barwar dagi Champa phawbagi lambida Bharat ki lanmi singna tonglakpa truck adu chingkha da onthaki mafam adugi police sing yauna Bharat lanmi gi apunba khutpu amana mafam aduda sangsinduna mi kanbagi thabak chathaki adubu thaudok thokpham aduda miyoi mari siki taruk amana hospital da laikhidabani hairi laibak thiba accident aduda Bharat ki lanmi tara laikhidaba aduga tarama thoina asok apan nangkhiba asida Bharat ki president vice president amadi Prime Minister Narendra Modi Union Home Minister Amit Shah amadi Jammu and Kashmir gi CM Abdullah na awaba phongdorakli Kuki Khulai Paiba Singna Churachandpur gi Tuibon gi quarter da leiba Mayanglambam Risikantabu Najang village tagi henglepta tamthina hatkibagi thawong adu Manipur imana akanba mongda condemn tawi hadi lup asina thadorokpa chirol asina Risikanta masana mahakpu hatpiganu haina khurumduna haijabada Kuki terrorist singna tabidana nongmaina kaptuna hatkibadu lup asina awangwa thakta condemn tawi KNO na Mayanglambam Risikanta makoina hatpa natte mari leinade haina sengdo Ragli adubu mihatpa Kuki Khulai Paiba Sing adu Churachandpur gi manungda leibana khangde haiba yaroi athuba matamda KNO na chenaba miyosing adu pharaga miyamda sinagadabani haina dabi tawrakli Bharat lengakna KNO amasung UPF ani makna handak Bharat Sarkar ga shanti gi wari sanaduna Manipur kaihalloi haina khuyek pinakhraga Manipur Governor na handakta buffer zone leite haina miyamda thajaba pikhraga nauhaunana amuk Mayanglambam Risikantabu Kuki singna nomaina kaptuna hatkibadu Manipur imana condemn tawi athuba matamda Kuki Khulai Paiba terrorist singbu pharaga logi oiba chairak pibiu karigumba governor na miyamda piba ngamdrabadi PR lengaktagi athuba matamda resign tawgadabani Risikantagi misida semkiba JAC na sangsilakpa khongjang khudingmakta Manipur imana support tawi lengakna mihatpa puthokpa ngamdrabadi maitei miyamna Manipur ngakserage Manipur da leiriba security punamak nayumda hanbikhro hairakli Kangpokpi district ta Rajasthan School Games Wushu team dagi nongmai uttuna Kuki militant singna namduna pesa munkibagi thodokta chenaba oiramba yai haina thajaba miyoi ani Manipur Police Anti-Extortion Unit amasung Central Security Force ke apunba khutpu amana Manipur State chathariba Organized Crime Network singi mathakta chatharakpa operation ki manung channa Gemnom Saparmaina Police Station ke manung channa leiba Morbung Bazar dagi faba ngamle hari police ki pauna hai Intelligence na pirakpa akaknaba report amagi matung inna ngarang ayuk Gomnom Chaparmaina Police Station ki manung channa leiba Modbung Bazar da chathakiba operation aduda National Highway 2 Imphal Dimapur lambi gi paringda chaliba gari sing amadi misam miyamdagi ain kaina sel khaibada chauna senabani haiba miyoi ani Chaparmaina dagi Taichonchon Kipgen sahi kunmapan amasung Assam Karbi Anglong dagi haujingna Kangpokpi district ki Jamnong khulda leiba Kaisai Khongsai kauba miyoi ani ngasi phagatpa ngamle hari pawasina makhata na hai combined security team na farba miyoi ani asi handakta Imphal gi Khuman Lampak Sports Complex ta pangthokiba National School
ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯥꯖꯁꯊꯥꯟ ꯁ꯭ꯀꯨꯜ ꯒꯦꯝꯁ ꯋꯨꯁꯨ ꯇꯤꯝꯗꯒꯤ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯅꯝꯗꯨꯅ ꯄꯩꯁꯥ ꯃꯨꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯕꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯦꯛꯁꯇꯣꯔꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯗꯤꯖꯤꯇꯦꯜ ꯑꯦꯚꯤꯗꯦꯟꯁꯁꯤꯡ ꯄ꯭ꯔꯨꯞ ꯇꯧꯕ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯅꯤ ꯑꯃꯁꯨꯡ ꯑꯦꯛꯁꯇꯣꯔꯁꯟꯗ ꯁꯤꯖꯤꯟꯅꯕ ꯔꯤꯁꯤꯞ ꯕꯨꯛꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞ UKNAꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯀꯛꯆꯤꯡ ꯎꯆꯥꯟ ꯃꯈꯣꯡꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯗ ꯁꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕꯅ ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯂꯩꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ, JACꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯤꯀꯥꯟꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ UKNAꯅ ꯍꯥꯠꯈ꯭ꯔꯕ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯒꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯒꯤ ꯇꯤꯝ ꯑꯃꯁꯨꯡ ꯀꯪꯕꯥꯏꯗ ꯂꯩꯔꯤꯕ ꯒꯔꯋꯥꯔ ꯔꯥꯏꯐꯜꯁꯀꯤ ꯃꯃꯥꯡꯗ ꯔꯤꯁꯤꯀꯥꯟꯇꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯚꯦꯔꯤꯐꯥꯏ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯔꯤꯁꯤꯀꯥꯟꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯤꯀꯥꯟꯇꯒ ꯄꯣꯛꯃꯤꯟꯅꯕ ꯐꯒꯛꯆꯥꯎ ꯏꯈꯥꯏꯗ ꯂꯩꯕ ꯃꯌꯥꯡꯂꯝꯕꯝ ꯄ꯭ꯔꯦꯝ, ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯑꯁꯥꯂꯇꯥ, ꯃꯄꯜꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯁꯤꯀꯥꯟꯇꯒꯤꯅ ꯃꯆꯦ ꯃꯌꯥꯡꯂꯝꯕꯝ ꯏꯕꯦꯆꯥꯎꯕꯤ, ꯃꯄꯥꯆꯧꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯤꯁꯤꯀꯥꯟꯇꯒꯤꯅ ꯃꯌꯥꯝꯕ ꯃꯌꯥꯡꯂꯝꯕꯝ ꯔꯣꯍꯤꯠꯀ ꯂꯣꯏꯅꯅ ꯋꯥꯏꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯄ ꯉꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:90 ꯇꯥꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯆꯦ ꯑꯅꯤꯒ ꯂꯣꯏꯅꯅ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ, ꯐꯒꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC, ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ, ꯋꯥꯏꯈꯣꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯒꯥꯔꯋꯥꯔ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯂꯩꯔꯤꯕ ꯀꯪꯕꯥꯏ ꯕꯖꯥꯔ ꯐꯥꯎꯕ ꯈꯣꯡꯅ ꯆꯠꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯎ ꯂꯧꯕ ꯆꯠꯈꯤꯕ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯏꯈꯥꯏ ꯕꯖꯥꯔꯒꯤ ꯆꯦꯛꯄꯣꯏꯟꯠꯗꯒꯤ ꯃꯈꯥ ꯇꯥꯅ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯒꯥꯔꯋꯥꯔ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯆꯪꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯔꯤꯁꯤꯀꯥꯟꯇ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯖꯣꯏꯟꯠ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯖꯣꯏꯟꯠ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, 117 ꯁꯨꯕ CRPF, 17 ꯁꯨꯕ ꯒꯦꯔꯋꯥꯜ ꯔꯥꯏꯐꯜꯁ ꯑꯃꯗꯤ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯇꯤ ꯅꯠꯖꯥꯡ ꯚꯤꯂꯦꯖꯇ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯄꯥ-ꯃꯤꯄꯨꯟ, ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯕꯨ ꯊꯧꯁꯥꯗꯕꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯀꯨꯝꯖꯥ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯃꯅꯤꯄꯨꯔꯕꯨ ꯅꯣꯡꯃꯩ ꯆꯤꯡꯗꯣꯟꯗ ꯅꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯈꯨꯌꯦꯛ ꯂꯧꯈꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯆꯠꯅꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ (ꯐꯤꯁꯣꯛ)ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯑꯃꯔꯖꯤꯠꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯈꯨꯌꯦꯛ ꯄꯤꯅꯕ ꯑꯃꯗꯤ ꯄꯤꯅꯗꯅ ꯐꯣꯡꯅ ꯑꯃꯁꯨꯡ ꯂꯣꯟꯅ ꯌꯣꯛꯈꯠꯂꯒ ꯊꯝꯂꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯆꯥꯟ ꯃꯈꯣꯡꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯤꯁꯤꯀꯥꯟꯇ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯗꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯒꯤ ꯃꯔꯜꯗ ꯃꯤꯀꯥꯗꯨꯅ ꯍꯤꯡꯕ ꯄꯥꯝꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ PR ꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯥꯗ 82 ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤꯁꯤꯡꯒ ꯔꯦꯜ ꯂꯝꯕꯤ ꯁꯝꯅꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯦꯜ ꯂꯝꯕꯤ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯃꯅꯥꯛꯀꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯕ ꯍꯧꯗ꯭ꯔꯤ꯫ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄ ꯑꯃꯁꯨꯡ ꯇꯅꯦꯜ ꯍꯨꯠꯄꯒꯤ ꯊꯕꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯕꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯏꯝꯐꯥꯜ ꯌꯧꯅ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯍꯟꯊꯕ ꯃꯃꯜꯗ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯄꯗ ꯁꯦꯜ ꯏꯇꯤꯡ ꯇꯤꯡꯂꯔꯣꯏ ꯍꯥꯏꯅ ꯅꯣꯔꯊ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦ, ꯏꯝꯐꯥꯜꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯃꯣꯍꯃꯗ
Samuelna Fongdorakli, Jiribamdagi Imphal, Faubagi Rail Lambi Asi Kilometer Samaga Tara Sangi, Masiki Manungda, Kilometer Yankimanga Sangba Saruk, Mapung Pana Sem Saba Loide, Sada Humbudra Nitoigi Changda, Rail Lambi Sembagi Tabak, Paikat Pagal Loinana, Sahi Asiki Manungda, Awang Kul Paubadi, Rail Lambi Semba Lusilagani, Matang Sahida None Amasung, Kumzalisingani Kunipaldana, Imphal, Pauba, Mapung Pana, Rail Lambi Sembagi Tabak, Lusilagani Haibagi, Tajaba Leire. Davosda US President Donald Trump ga unaraba matungda Ukraine gi President Vladimir Zelensky na haikre madudi United Arab Emirates ki Abu Dhabi da US Russia amasung Ukraine gi lusingba singunaduna wari chanargani Russia na Ukraine da landakraba matungda oirakliba charangnaba phibam kokhanbaga loinana ingtapa hanjinbagi pandamda lebak ahumgi lusingba sing wari chananaba thorang lokalapani US ki Envoy Witkoff amadi ZF Kulser yauna negotiator singna Moscow da chatlaba matungda UAE da thonglabaga loinana lebak ahumgi marakta military amasung diplomatic ki oiba mari phagalhanabagi matangda wari sanagani Davos da handak US President Donald Trump ga unakibadu afaba mahai fanglagani haina palladuna Zelensky na hai hauji Russia amasung Ukraine gi marakta soknariba lan loisin hanabagi matangda lebak ahumgi lusingbasing wari sananaba thorang asi lokalakpani Netaji Subhash Chandra Bose की मपो कुमोन पराक्रम दिवस नुमिना लाखपदा इंडिया के प्रेसिडेंट द्रौपदी मुर्मू भारत के वाइस प्रेसिडेंट CP Radhakrishnan amasung Prime Minister Narendra Modi na ikai kumnaba utli social media da President Murmu thagalakpa post amada Netaji Subhash Chandra Bose ki ningtambagi paujel na India gi maru oiba mioibagi thamoi singda thauna hapa amata oina punsinba amasung lebak nungsibagi wakalol mayol chonghali haina phongdokhi Makha tarakpa pauda editor kalamdagi machangoiba sing amuk lokhachari ahanbada human virus cookie terrorist singdagi miyam maru oina maitai singna section ba mathau tai Human virus ni hainariba cookie dagi miyamna section laiba mathau tai makoina Manipur gi apunba saktam thugairaga tonganba lengak ama semnabagi demanda yellow furup oiriba maitai sing hatpagi thabak chatharakiba adugi warusin purakpa hojiksu laitri haukiba chahi lisingane kulumdai me ahumdagi chin cookie jo narco terrorist singna maitai miyamgi mathakta landarakiba adugi warusin purakpa ngamdabagi maram karigino India government na wathok asigi warusin puraknabani haiduna maitai amasung cookie kanglu anidagi lalgi khuchu khulai sing lengakta pikhalaknaba khangan khiba aduda maitai khunja singna lal ngakpada sijinaramba khulai sing thengkhang naidana pikhatkre adubu landarakliba illegal immigrant chin cookie jo narco terrorist singi maiki dagidi maming tagi oina khulai kharakhak pikhatki loinana phagatpagi changsu nemna uba phangli lal ngakliba Yelomi Puruk Maitai Singna Achoba community oiba lamdam asida kundaminariba tongan ba kangluki miyoi singi mafamda Brick Brothers ki role lauduna minungsigi mityeng na yengbada natana punna kundaminabagi thodang lauduna lakli masimakna lamdam asida tongan ba community singi miyoi singna tangdu leitana khundaba ngamlibani karigumba Yelomi Maitai singi mafamda miyoi ba khunai punna nungsi chanana hingminaba pamdabagi apikpa wakalon chelamba thoklabadi kari phibam oiramgadage haiba asini Maitai singna masagi mafuruki saktam amadi kangkhul kanjanabagi damak illegal immigrant sing lamdam asidagi takthok khinaba angamba pambai sijinaduna lengaki thogai pangliba Delhi amasung state ki lengakpa singda logi oiba thorang lokhatuna mitop sing makoi gi maramda Tekta kaidana halkinaba taksilibasi democratic oiba tagatningai oiba khongthangni Yelomi chingburoi tamburoi yek salai taret leiba machin manau singi maikeidagi phuruki saktam kanjaba hakthengnana mitop sing takthok khinabagi khongjang changsilakba thoklabadi khamba ngamdaba oiraktuna lamdam asida mitop sing amata lehendaba ngamgani Yelomi sing chingburoi tamburoi maitei singi mafamda minungsi chikon nakonba minok michan phaba amata oibagi mityeng na yengbagi kudong chaba lauraga mitop miancha illegal immigrant lamhen tuhen basingna hingsa yaitambagi chaklon lauduna Yelomi singbu makhoigi khubam nungda paisinaba honarakibasi laibak thibani ningsingba yai kangleipak Manipur gi Yelomi maitai singna chahi lising manga hena phuruki maning tamba ngaktuna lairakibani khanongpok Asia gi manungda maning tamba ningthaupanba Asiatic sovereign country oirakiba Manipur gi langaklon gi khongchatta aka akum naiba amuk
maning tamba mangba amuk maning tamba hanjinbagi thodok sing laikidabadi nate matam gi ningthau rol singna yumthangnaba lebak sing loksinduna ngamkhagi pak chawba hengatlambagi puwari gi latam singdagi su aikoina khangba ngamli lai oikraba maitei gi athoba marebak maramdang nungsikhiba ipa ipu singna marebak ning tamba ngaknaba lanthing kaya thengnaraki maithigani khanglabasu mikha pona hingadabagi saruk sikhibana saruk chama hena fai khankiba ngaktani aduna lanthengna khibani adubu matamgi yawal matung ina gi kumja 1998 da India gi phibal nungda punsin khraba matungda phurupki saktam ngak chenba ngamdabagi phibamda lairakli laingakpasing thawin sindagi oirakhibani lawi maitei singna masagi punsi amasung phurupki saktam ngak senaba phirep lawjabada malemgi miyam amatana ayetpa pibagi hak laite Makha tarakpa aroiba pawda editor kalamdagisu machang oiba aroiba paw lokachari lengakna micham hatpa terrorist singbu kaw thabugum thaduna thamlibasi karigino Manipur gi ching amasung tam animakta lengak asigi chanariba ain mapung phana chanahanba ngamdaba haibadu oire PR lengaki matam asida Manipur gi ching amasung tam animakta tongan ba ain amamam chanarabara haibagi wahang ama hojik chongthorakle haibasu yare masigi mayek senglaba maram haibabu hojik Manipur gi ching gi lamsingda ain chanadrabara mafam amagum khulai paiba micham hatpa terrorist singna toningba terrorist ki thawong kaya chatharaktuna micham kaya phongna hatpagi thabak chatharak asini maduna PR lengak asina landam asigi law and order miyamgi punsi lanthum ngak senba ngamdaba haibadu su oire miyamna laitana hingan basu ngamdre hojik Manipur da tholiba irang asi PR lengak nasu losinba ngamdana leiri Manipur gi miyamgi mihut oiriba lengak loi singnasu amato oina punsinduna irang asi losinaba Bharat lengaki mapamda taksin basu ngamdana leiri chairak asida Manipur gi chingi lamdadi kulai paiba kuki terrorist kayana phongna hingsa ki thabak chatharakle haiba khanglabasu Bharat lengakna makhoibu free thaduna thambagum tawri masina hojik kuki taba Manipur gi mafam singda terrorist singna lengak sasan tawbagum makoina towningba hingsa ki thabak chatharakpa matamda Bharat lengakna karigumba ain gi oiba thabak amata lokatana leiriba asi yamna aranba amani thong asina takpadi makoina chathariba terrorist ki thong sing asi Bharat lengakna sawatle haibadu takpani haiba yai haina khali amromda Hojik Manipur gi miyamgi mute oiriba MLA singdi makoibu ngak senbagi damakta Bharat lengakna security piduna ngak chelali maduna MLA sing amadi makoigi imung manungi miyoi singdi terrorist singna attack chatharakpa ngamdanabagi mawongda ningthina ngak senduna adumak leiri adubu makoibu mikhalgi matamda vote piduna miyamgi mihut oina thagatkiba voter oiriba miyam singidi ngakpi senbinaba kana amata leitaba haibadu oiri masina takpadi isa nungairaga loire Misam Praja Singidi Karisu Khande Haibadu Aikoigi Lengak Lon Oiriba MLA Singi Thawong Asina Phongna Takpirabani Haina Lawba Yai Masi Fate Miyamgi Mute Oiriba MLA Sing Laina Lebak Asi Terrorist Singna Khulingba Lebak Ohelakpa Sing amasung tam animakta tonganba ain amamam chanabagum tawriba asisu yamna aranba amani pumnamak asi miyamgi Mute Oiriba MLA Singna makoigi thawdang karino haibadu khangdabadagi thokpani haibada haiba yai loinana PR lengak matam asida Manipur da thokliba irang asi loisinduna ingtapa Manipur ama purakadra haina khalamba adu ngasidi ona tainare PR lengak asina Manipur gi singi lamda terrorist singna khulingduna misam kaya hatpagi thabak chatharakpa loinana makoina towningba ain kaiba thabak kaya haibadi buffer zone red zone haina lautoktuna maitei sing national highway singda chathok chasin tawba yahandana matam kuina lairakpa asida terrorist sing asibu free da thadoktuna adum thamle haibasu yai maduna PR lengakna lebak asi rules of law chatlibani haiduna thabakna utnanaba honadriba asi yamna lanbani maram aduna Manipur gi singi mafam singda terrorist singna khulingduna leiriba asi kudakta laksinduna aingi oiba thabak laukhatuna terrorist singbu maru phangna muthatuna sing amasung tam animakta Chap manaba ain chana handuna ain kaina thabak tawriba sing ain gi matung ina chairak pinaba PR lengak amasung aikoigi miyamgi mihut oiriba MLA singna amato oina punsinduna lokpam thokpa thawdang adu lawba chungani maduna tana PR lengak amadi MLA sing mamingtagi oina leibanadi aduki matik ikai ningai ni